ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗꯤ ꯅꯥꯒꯥ ꯁ꯭ꯇꯥꯏꯜ ꯄꯣꯛ ꯊꯣꯡꯕꯅꯦ ꯑꯗꯣ ꯀꯃꯦꯟꯅ ꯐꯖꯅ ꯏꯔꯤꯑꯕ ꯅꯥꯒꯥꯒꯤ ꯃꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯖꯅ ꯊꯣꯡꯉꯦ ꯁꯤ ꯂꯩꯔꯦ ꯀꯣꯕꯤ ꯑꯗꯩ ꯀꯦꯞꯁꯨꯜ ꯄꯤꯁ ꯐꯖꯕ ꯂꯧꯒꯦ ꯑꯗꯩ ꯒ꯭ꯔꯦꯚꯤꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯁꯤ ꯅꯥꯒꯥ ꯁ꯭ꯇꯥꯏꯜ ꯊꯣꯡꯕꯅꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯀꯩ ꯃꯣꯏꯅ ꯊꯥꯛꯇꯕ ꯃꯆꯨꯅꯦ ꯇꯤꯜꯍꯧꯅꯦ ꯀꯩ ꯊꯥꯛꯇꯥꯏ ꯑꯗꯨ ꯁꯤ ꯉꯁꯤ ꯁꯣꯏꯕꯨꯝ ꯊꯥꯛꯇꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗꯤ ꯅꯥꯒꯥ ꯁ꯭ꯇꯥꯏꯜ ꯄꯣꯛ ꯊꯣꯡꯕꯅꯦ ꯑꯗꯣ ꯀꯃꯦꯟꯅ ꯐꯖꯅ ꯏꯔꯤꯑꯕ ꯅꯥꯒꯥꯒꯤ ꯃꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯖꯅ ꯊꯣꯡꯉꯦ ꯁꯤ ꯂꯩꯔꯦ ꯀꯣꯕꯤ ꯑꯗꯩ ꯀꯦꯞꯁꯨꯜ ꯄꯤꯁ ꯐꯖꯕ ꯂꯧꯒꯦ ꯑꯗꯩ ꯒ꯭ꯔꯦꯚꯤꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯁꯤ ꯅꯥꯒꯥ ꯁ꯭ꯇꯥꯏꯜ ꯊꯣꯡꯕꯅꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯀꯩ ꯃꯣꯏꯅ ꯊꯥꯛꯇꯕ ꯃꯆꯨꯅꯦ ꯇꯤꯜꯍꯧꯅꯦ ꯀꯩ ꯊꯥꯛꯇꯥꯏ ꯑꯗꯨ ꯁꯤ ꯉꯁꯤ ꯁꯣꯏꯕꯨꯝ ꯊꯥꯛꯇꯦ ꯃꯃꯥꯡꯗ ꯊꯥꯛꯄꯅꯦ ꯑꯗꯣ ꯉꯁꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯝꯃꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯔꯤ ꯑꯩꯈꯣꯏꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨ ꯃꯌꯥꯝꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯅꯧ ꯑꯅꯧ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯤ ꯑꯗꯨꯒ ꯉꯁꯤꯁꯤꯗꯤ ꯄꯣꯠꯅꯦ ꯑꯗꯨ ꯆꯥꯅꯕ ꯍꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗꯁꯨ ꯐꯖꯅ ꯍꯥꯏꯔꯛꯄꯅꯤꯅ ꯁꯤ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯐꯖꯅ ꯁꯤꯗ ꯍꯩꯖꯔꯒꯦ ꯑꯗꯣ ꯀꯃꯦꯟꯗ ꯍꯦꯟꯖꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯨ ꯌꯥꯝ ꯆꯥꯏ ꯌꯥꯝ ꯆꯥꯗꯦ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯏꯁꯤꯡ ꯍꯟꯊꯛꯀꯦ ꯅꯪ ꯀꯦꯞꯁꯨꯜ ꯁꯤ ꯏꯁꯄꯥꯏꯁꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯏꯁꯃꯣꯛ ꯁꯥꯔ ꯅꯍꯥꯟꯃꯨꯛ ꯈꯨꯊꯣꯡꯗꯨꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯔ ꯌꯦꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯦ ꯍꯥ ꯃꯃꯥꯡꯒꯤꯗꯤ ꯍꯟꯗꯛꯅ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯃꯤꯅ ꯏꯪꯂꯤꯁ ꯂꯥꯏꯛ ꯀꯃꯦꯟ ꯍꯥꯏꯔꯦꯕ ꯑꯗꯨꯒꯤ ꯊꯣꯡꯉ ꯌꯦꯡꯕꯅ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯊꯥꯛꯇꯕꯤ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯌꯥꯎꯋꯦ ꯇꯤꯜꯍꯧꯒ ꯀꯩꯒ ꯃꯨꯊ꯭ꯔꯨꯕꯤꯒ ꯇꯤꯜꯍꯧꯒ ꯃꯆꯨꯒ ꯊꯥꯛꯇꯕꯤ ꯊꯣꯡꯕꯅꯦ ꯃꯆꯨ ꯊꯥꯛꯇꯦ ꯑꯩꯈꯣꯏ ꯆꯨꯗꯦ ꯃꯣꯔꯣꯛꯀꯤ ꯃꯆꯨꯅꯦ ꯍꯥꯏꯇꯥꯔꯦ
ꯀꯣꯕꯤ ꯐꯨꯜꯁꯦ ꯑꯗꯨꯝ ꯊꯥꯅꯝꯃꯅꯤꯗ ꯀꯣꯕꯤꯗ ꯌꯣꯟꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯍꯥꯎꯕ ꯚꯦꯖꯤꯇꯦꯕꯜ ꯍꯥꯏꯇꯥꯔꯦ ꯊꯕꯥꯛ ꯀꯩ ꯐꯪꯒꯦ ꯇꯧꯗ꯭ꯔꯣ ꯍꯧꯖꯤꯛꯅ ꯑꯣꯛꯁꯨ ꯐꯨꯠꯇꯣꯛ ꯊꯣꯡꯕꯅꯦ ꯍꯥꯎꯋꯦ ꯐꯨꯠꯇꯣꯛꯇꯗꯤ ꯁꯤꯁꯦ ꯅꯠꯇꯦ ꯐꯨꯠꯇꯣꯛꯇꯗꯤ ꯑꯩꯈꯣꯏ ꯉꯟꯅ ꯆꯥꯛꯒ ꯐꯨꯠꯇꯣꯛꯄꯅ ꯐꯠꯇꯦ ꯑꯩꯈꯣꯏꯁꯦ ꯆꯥꯏꯅꯥꯒ ꯁ꯭ꯇꯥꯏꯜꯅꯤꯅ ꯃꯣꯔꯣꯛꯀꯁꯦ ꯗꯥꯏꯔꯦꯛ ꯊꯥꯛꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯁꯄꯥꯏꯁꯤ ꯑꯣꯏꯔꯦ ꯏꯁꯄꯥꯏꯁꯤ ꯅꯥꯒꯥ ꯁ꯭ꯇꯥꯏꯜ ꯄꯣꯔꯛ ꯊꯣꯡꯕ ꯃꯣꯏꯁꯦ ꯃꯣꯔꯣꯛ ꯁꯥꯏꯖ ꯑꯩ ꯆꯥꯕ ꯁꯨꯛꯂꯩ ꯂꯩꯇꯦ ꯏꯕꯥꯅꯤꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯏꯔꯣꯝꯕꯒꯨꯝꯕ ꯂꯣꯝꯕꯁꯦ ꯑꯗꯨꯝ ꯆꯥꯝꯗꯦꯕ ꯑꯩꯈꯣꯏ ꯀꯀꯥꯅ ꯆꯩꯕ ꯆꯥꯗꯦ ꯈꯣꯠꯇꯦ ꯇꯧꯋꯦꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯔꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯍꯧꯔꯛꯄꯗꯩ ꯑꯗꯨꯝ ꯐꯖꯅ ꯆꯥꯔꯦ ꯇꯦꯛꯑꯦꯕ ꯃꯣꯏꯁꯦ ꯍꯥꯎꯋꯦ ꯔꯥꯖꯁꯊꯥꯟꯗ ꯊꯣꯡꯕꯅꯤꯅ ꯒ꯭ꯔꯦꯚꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯍꯤꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯁꯤꯔꯒꯦ ꯅꯪ ꯌꯥꯎꯒꯤꯗ ꯃꯣꯔꯣꯛ ꯁꯥꯕꯅ ꯈꯪꯗꯦ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯦ ꯑꯩ ꯏꯁꯤꯡ ꯑꯁꯥꯕꯅꯤ ꯉꯁꯥꯏ ꯅꯣꯡ ꯆꯨꯕꯗꯣ ꯑꯁ ꯈꯌꯤꯡ ꯏꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯀꯣꯕꯤ ꯐꯨꯜ ꯅꯪ ꯊꯥꯡꯗꯣꯏꯁꯤ ꯁꯨꯝ ꯑꯩ ꯄꯨꯛꯁꯦ ꯊꯟꯒꯠꯂꯦ ꯆꯥꯕ ꯉꯝꯕ꯭ꯔ ꯑꯩ ꯆꯥꯛꯇꯣ ꯌꯥꯝꯅ ꯃꯥꯜꯂꯦ ꯑꯁ ꯌꯥꯝ ꯂꯦꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅꯦ ꯇꯨꯏꯁꯟꯁꯨ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ ꯍꯦꯛ ꯄꯨꯡ 8:30 ꯊꯥꯏꯌꯦꯕ ꯑꯗꯨꯅ ꯇꯧꯔꯛꯏꯁꯦ ꯄꯨꯛ ꯊꯟꯒꯠꯂꯦ ꯅꯠꯇꯦ ꯐꯨꯜꯂꯦꯕ ꯑꯩꯈꯣꯏ ꯄꯨꯛꯁꯦ ꯌꯥꯝ ꯊꯟꯒꯠꯂꯦ ꯄꯨꯛ ꯁꯧꯒꯠꯂꯛꯑꯦ
ꯉꯁꯤꯒꯤ ꯅꯥꯒꯥ ꯁ꯭ꯇꯥꯏꯜ ꯄꯣꯛ ꯈꯨꯊꯣꯡꯁꯤꯗꯤ ꯁꯣꯏꯕꯨꯝꯒ ꯌꯥꯎꯔꯝꯃꯗꯤ ꯐꯖꯅ ꯁꯥꯅꯤ naga style spicy ꯑꯣꯏꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ngâm rồi đúng vậy không có gì ngâm được à machu yaudana no mono machu wala mi ko sare si spicy naga bộ hả ngâm rồi nó ngâm đây ai mà mấy đây sao luôn rồi bạn sao ngâm rồi bạn sao đi ông bữa tôi lùi làm nhiêu injun gì lẽ gì ꯌꯥꯝ ꯆꯥꯕꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯁꯦ ꯍꯥꯏꯕꯅꯤ ꯃꯊꯪꯒꯤ ꯃꯊꯦꯜꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯉꯁꯤꯒꯤꯁꯤꯗꯤ ꯃꯇꯥꯡ ꯕꯥꯏ ꯕꯥꯏ